Manipurgi matang sidasu phibam se khanakre aduga expansion tawbagi matang dasu khanaraba yai aduga thabak aikoigi lokhalakliba thabak sing sigi matang dasu paudangkre haba wafam sini wafam sigi mari len na za aikoigi nauna wasak lokraba chief minister 𝐀𝐍𝐀𝐋 lokhalakliba khongthang sing amasung unaraga aikoigi tongan ba center gi luchingba sing unaraga lokhalakliba khongthang sing tawrakliba thabak sing sigi matung inaso aikoina thamba yaba thajaba se kari kari leibagi habado ozagi oiba wafam thambi oza Hanumakta notice window television gi ayuki news analysis miyang tabi punangku konona kurumzari handaki koi honorable CM tamo 𝐀𝐍𝐻 gi Delhi khongsit asi yamna maru oiba tangkak amani hauzik koi gi mana sarkar si semak padagi assembly da magi strength signing tawgre budget mi phamgre handaki keno sida magi hek orak pa February keno dagi mana wasak logi badagi ko magi keno stawham tokpa procedure ma lai duga minister sing maga wasak loba da yawmin agiba minister sing du portfolio phana kuina piba ngamdadana leirami adu somehow portfolio khara yanthokre yanthokra matungda mai function haunagre aduga hauzik laiba potsina amu koi Delhi da chala kan si da Manipur gi si tongan ming degi tongan wa mayam hainei laiba posi koina magi interest yauraga haibra haidabra idana tongan wa amani ado aikoina general perspective ma de yeng matam da Manipur si hoji amna critical situation ama da government se handle tawbane si ma de khoi punamna ai yabibam thoena khale amu oigera hojiki lariba pot matam asida minister expansion tawba aduga han leremi ba trust deficit social trust deficit myam singa se masi recover tawno khona ba habse any person ama da hekta araiba nate phanam haiba mi orasu ko phanam khangba phanam haiba na phanam expert oraga su madu hekta tarain thokpa yaba pot nate maramdi mi khudi ma hayuse kharga khena bana mani mai angle da loi manaba kharga loi leina bang haktani maramaduna hoji anouba lenga ama lae anouba lenga sigi si minister oriba panom sida koina loimba khoigi saman punamak mawon namselaga haigani haibusu yadebako magi planning ama kha tawrakadoine minister expand tawrokpa yai tawto bi yai madu center ge yaba logani aduga center gi kari da aduga mana president unariba sidi hojik laiba no government asigi ahanba president unabani man si minister bagi microshi kolo bi ai kolon to wi ai wari babu ko tongan mo ngamada mana madugi microshi kolo na leba asigi president da maji sumaina masak khangba masi si oiba kot pa kaido wai tawba aduda Manipur da unarabani na ko unarabani na mana Manipur gi manung sideda tawning ba thabak amadi hojibuk da pakhaleiba magi planning amadi charter of magi kogi program se masi mana semba haiba sidi magi mathak thongbada leiba mioi singda khangan ba paudam ba haiba si masi sanabi amane bako madu mai adu khongsit gi manung inna tawbani aduna leiriba mana tawning ba thabak mayam ama adai mana hajibok si telaba matam numit tha amagi kare helak paitare ko sibuki manung da mana paikhat laiba paikhat ki ba thabak singi kari paudam ba haiba se masi adum khoi tawraga lakpa adu makhata sun tawnogi da pot amani aduna masidadi akoina thodona yam ka hena masi mai normal duties dena khalasu yai adu hojik sali ba khongchat asidi amaro ba pot amakakti myam ngangnari ba sida hojik leiba Manipur gi state ki leiba minister walhori ba minister khara haitare ko masi expansion tawgidra natraga tawroidra haiba pot asine bako tawraga na masi karam kan tawrakadoino then election 2027 the election tawne na mayamna panari bani na ko telo matam masida minister expansion tawraka na minister swing kaido bo to financial tangun thama thoi de loirani sigi mang sida da minister sauthorkani haiba de thajabu di thajate maram ding asi tang kun ga daruk yore ko uthorok bu sui halapga nongalaga tang kun tha da wasik lobu sui ai wari bobu ko adubu adu minister portfolio yan thok tok na kaido mai function du di tawbu yaroi da mina next financial year magi planning adu de da kari no budget siamna na kona na kaido na mo hakat na kona na kaido ba hojik leiba mayam sing asiga tawbu ya ba adegi den hojik yam luri di center hojik Manipur si akoina Manipur gi popular government ama leire haibagi wa kaktani direct instruction and monetary center na tawri bane bo hojik si minister honorable koigi
Honorable Chief Minister hoi wai khemsana tamu khemsana hoji magi ma Chief Minister oiri haidana magi apamba magi marshida magi kenoda loina mak thabuk si tawbi yagi roeba swe yaru phanala any person amana oisano boko swe yagi roi man hoji leiba manipugi situation asina yagi roi man India constitution ki framework sina yagi roeba ko pangangna baidana tongambamni adana masu magi obo wakhana ma khalamgani ahan bada mana tawningi ba thabuk singa se center gi lusing basingda convince tawam sange si mai tawraga dista adada convince tawra matungda center gi acceptance phanga matungda haiba potu gi madugi single line keno do lagada bane ko aduna manipur gi oinadi lairiba state ki film sina magi sabsabe union of command leiba ngamdabnina apunba manipur gi oba union of command hoji leiba government sina puba ngamdi haiba simadi masi a to z khangneba ado khangnabanina madugi union of command mana sem koi honorable chief minister asina madugi potu structure sida power structure sida puba ngamdabagi pot ama leibanina madugi potu magi apama potu center da convince tawra matungda center na madugi potu acceptance pira matungda madu through chief minister da center gi instruction ga loina tawbana tan hoji atopam da tawba yaro minister expansion tawborasu portfolio pibo orasu any kind of action taken nama oitaraga su khemsana lokhatli haibagi wani aduga tawi haibai wani chief minister da aduga with the instruction of the with the permission of the central government da tawgada potnina haiba potna sia maru oiba khongset amanena akoi lowi yaebo ko adra aikoina yengadabadi hausi lariba magi pungningi apambase center da how to convince aduga how to convert haidoko mana convince and convert haibuduneba hosi mana taw thabakse adudi mai capacity de leibneba ko aduna center na hairak pasing aduna mana kamaina react tawni natra kamaina accept tawni haib yamna critical kanu amada chief minister oiba ki tanja amane hosi leiba pose ko aduna masi yamna aruba kongset amani handaki pose ata mayamna su phana ngangna roidoba adu any lokhalak pa step amada phana ngana gadaba matam ama oideba ko hoi laiba pot sing ase adu mai matam gi haiba potuni madu khoi yengba tabadi madu khoi uba ngamba khanba ngamba nainaba ngamba khoi citizen amdi oiba tabani madu oira matam dane khoina manipur gi wari ama loba yar kadoise ko aduna magi apama mayam sing ase masu minina mana khanjaba wakhal lerangani board kara ibani politics mayam thengna ibani mayam to ni mai khan wakham lengoni khallibu wakhan ado madu kamdongna mana center gi leadership da leribu situation sina convince tawgani haiba convince tawra thawak sing ado mana center na convince tawra di masana adum convert tawra ne mai thawak to thora ne adumai tawwa policy magi makhada salan ningi amadi chalamgane na ai khalli smaina smaina thamse makada na